Akashvani Imphal Ngangbam Nganthoi na pau pazari ahanbada maruoiba pau Anoba sahi English ngani kunithoi ngasidagi haure sahi asibu miyamna haraute yamna oknari Manipur yauna raija mangagi Vidhan Sabha mikhal hana lepkiba matamda adumak pangthokani hairi Manipur da ngasi COVID ki anoba case 18 thengnakhi miyoi amata sikhibagi pau leite Pradhan Mantri Kisan Samman Nidhi scheme gi makhada lawmi singi account ta 10 suba installment ki senpham sing hapsin khre amasung sahi 15 dagi 19 phawbugi angang singda COVID vaccine kapnabagi damak Cowin portal da register tauba ngasidagi haure Laibak asina COVID vaccine dose ko tisa mayang khayawna kapnaba honaringai serak asida anoba corona variant thorakle hairibasina amukasu nungnangba pokhalle Phibam asida ikhoina tabiriba miyamda hek yaba makhai athuba matamda vaccine dose suna kapthokpinaba amasung atopa miyoising vaccine kapada mateng pangpinaba appeal tawjari Laisat asidagi ngakthoknaba asamba thawong ahum asi inbiyu face mask upiyu foot taruki social distancing thambiyu maimit amadi khusa sengna hamdokpiyu COVID-19 ga mari lainaba ipaw singi damak National Helpline number sing 011-239-78046 amasung 1075 ta aduga Manipur gi helpline number 0385241166 amasung 1800345381 ta phone tawbiyu Hauzik mapungai ba paw ngasidagi anoba sahi English ngani kunithoi haure anoba sahi na lakpada Rajapal amasung Mukhyamantri yauna lusingba kaya na yaipa pawjel pirakli Maki Pauzelda Rajapal Laganesan Hai Anoba Sahi Lakpagaloina na Manipur gi miyam nungai yaifaba oirasanu Anoba Sahi na lakpada anoba wakhalon kya galoina na nungsi sana na hingminaba oirasanu Mukhyamantri Nongthomam Birena Maki Pauzelda Hai Anoba Sahi Lakpagaloina na Manipur gi miyam harauta yamna amadi yaifa marang kaina leiba oirasanu Mangna Hai Anoba Sahi Lakpagaloina na ikhoina pangthoke khanba thaba khudingmak pangthokpa ngambagaloina na mipum khudingmak ki marakta nungsi sana na leiminaba oirasanu Ay Manipur gi miyam punamakta anoba sahi 2022 na lakpag iroina na miyam da yaifa pawjel pijari Manipur miyam gi mapandagi haukiba sahi singda prithvi gi oiba pandemic sinatana toidona ka hena thoningneba thawdo wa thok ka henba misimina awana taba lekhide masi punamak Manipur gi praja miyam na sarkar sida cooperation pibibadagi oikiba ngaktani ana Manipur gi praja miyam dasu ai sa gi maikai dagi aduga BJP led government ki maikai dagi ingna signa santi leina awana misimina ban blockade general strike ai khoi kanglu masel gi marakta nungsina daba leiba punamak amata thoktana yamna ingna signa khoi amata oina leiba samaj ama ohenbiu haidana isori mafam dasu thongjari loinana miyam dasu ai yaifa pawjel pijari Manipur yauna raija mangagi Vidhan Sabha mikhal hana lepkiba matamda adumak pangthokani hairi wafamasi Election Commission of India na ngarang laukthokibani Sib Election Commissioner Sushil Chandra na hai mikhal asi ningthina amasung niyom sumna pangthokpa yanabagi damak polling booth singi masing henget halagani masina miyamna vote thadabada COVID-19 gi sana kanglo ningthina ngakhanba ngamgani amasung social distancing tawduna vote thadaba yahangani amaromda COVID na sokhan khraba senior citizen singna vote thadaba matamda mayumdagi thadaba yananaba thorang paikhatle Assam Rifles ki None Battalion sinduna Kangpokpi Jilla gi Baitum Khulenda ngasi sahi haubaga mari lenana mafam adugi khunja singda tangai fadana sangba polam sing yenthokre COVID ki sana kanglo ningthina ngaktuna pangthokiba thorumduda mafam adugi khunja 50 romna saruk yakhi Azadi ka Amrit Mahotsav thauramga mari lenana nongaijung numit khudingi ningtam lanjangga mari lenaba akhanaba thauram sing leptana sandokli Hayang nongaijung numit ki ayuk pung 3 minute nifuda Akashvani Imphal gi ipaw kangbuna puthokpa akhanaba thauram Anglo Manipur lalda sanakhya singlen sana phunganai sanglakpa tahanjagani thauram asi kangla amsung sangai channel animakta taba phangani YouTube channel AIR Imphal News da su thauram asi taba phangani tabiriba pawase Akashvani Imphal dagini Manipur da haukiba pung kunmari da miyoi 18 nauna COVID-19 positive oiba thengnare miyoi amata sikhibagi paw leite ngasigi oina positive oibagi sangchada 2.1 Raijagi Haksel Bibhag na ngasi numidang wairam thokiba serol amada hai ngasi punna miyoi 8 supna 8 test tawbada miyoi 18 adu positive oikibani
Positive oikibasing adu Imphal West dagi 9, Imphal East amasung Thawbal dagi 4 aduga Bishnupur dagi 3 ni. Masiga loinana raija sida hojik phawbada COVID-19 positive oiba masing lakh ama lising kun manga sanipan sumna taret sure. Laina asidagi laikhidaba punba masingna lising ani sumna ani sure. Ngasi miyoi 13 COVID dagi naba phagalakhi. Naba phagalakpagi sang sada 39.2 ni. Masiga loinana naba phakhiba migi masing lakh ama lising kulhumdoi changwa 39 sure. Hojik active case sani sumna taret leiri. प्रधानमंत्री नरेंद्र मोदी ने लेबाग असिगी लौमी की इमुंग कोटी 10 हेनबदा प्रधानमंत्री किसान सम्मान निधि स्कीम की मखादा 10 सुबह इंस्टॉलमेंट की पुन्ना लुपा कोटी लिसिंग कुन हेनबगी सेनफम मखोई मखोई की अकाउंट हाबसिनख्रे थौरमदु वीडियो कॉन्फ्रेंसिंग की खुथांग द पांगथोखिबनी पीएम किसान सम्मान निधि स्कीम ना खनगलब लौमी सिंगी इमुंग मनुंगदा सहीदा लुपा लिसिंग 3 की सेनफम फंगनी सेनफम अदु सही अमदा अहुम लगथोकना लुपा लिसिंग अनि अनि मखोई की बैंक अकाउंट हाबसिनगनी थौरमदुदा वांगांगबदा प्रधानमंत्री नहाई ngasi sahi hauba numit ka mari lainana mahaki kai khumnaba adu lomi singda utpani masina lomi singda thoidokna kana ba fanghangani pradhanmantri na hai lomi singna mahusa gi lau pathapta hena thawa yauksin bagi tangai fadaba lei lau singu da chemical gi har season da banai khoi gi haksang bu sokhandana thambangam gani केंद्र की शिक्षा मंत्री धर्मेंद्र प्रधान ngasi dagi hauruga numit chamani chathagadaba lairik pabagi campaign pare bharat haudokhre angang sing oja sing angang sing gi ahalaman sing community amasung educational administrator sing yauna jati gi amadi raija thaki mari lena bamioi khudimak saruk yanabagi pandamda reading campaign asi haudokpani masi mahiroi sing bulairik pabagi sang hengar handuna makhoida anobu wakhal puthokpa amadi makhoi gi aningba pamba du sinna natraga iduna phongdokpagi sang hengar hanabagi khongthang amasuni bal bhatika dagi class 8 phawbugi manungda tamliba mahiroi singna campaign asida yaugani campaign asigi manungda sayol khudingi oina lairik pababu pungning thaugatpa amadi masibu punsigi saruk ama ohenabagi activity amamam pangthokani activity sing adu angang sing na makhoi gi oza ahalaman sing machin manaw sing natraga imung manunggi atai miyoi singa loina na tawba yagani campaign asi sahi asigi April 10 phawba chathagani प्रधानमंत्री नरेंद्र मोदी ने उत्तर प्रदेश के मेरठ मेजर ध्यानचंद स्पोर्ट्स यूनिवर्सिटी सानबगी यात्रा हयेंग हुल्लगनी यूनिवर्सिटी अदु पुन्ना लुपा कोटी सत्रे चंगना सागदबनी यूनिवर्सिटी अदुदा सिंथेटिक हॉकी ग्राउंड फुटबॉल ग्राउंड बास्केटबॉल वॉलीबॉल हैंडबॉल कबड्डी ग्राउंड लॉन टेनिस कोर्ट जिम्नाजियम हॉल सिंथेटिक रनिंग स्टेडियम स्विमिंग पूल मल्टीपर्पज हॉल अमदी साइक्लिंग वेलोड्रोम याउना तोंगान तोंगान ब डिसिप्लिन की सानाफम सिंह याउगनी यूनिवर्सिटी अदु लिंगबगी मरोइबा पांदमदी लेबाग असिगी सानारोइसिंगबु मालेम थाकी सानारोइसिंगदा सांगदमनबा ngamhannabani masigi damak malem thaki sana khotnabagi infrastructure sing university asida thamgani Odisha da jal jeevan mission gi thabak thorom sing ningthina paikhatnabagi damak kendra sarkar na lupa koti 9 hena kaithokle jal shakti mantraloy na hai raija dubu english ngani kunmari phawbada har ghar jal state ohenaba pandam thamli raija dugi khungangi yumthong lakh 35 leibagi manungda sada ni phuma thoi khaktamak thaknaba phabai sing phangli raija du da leiriba mipum khudingmakta thaknaba phaba ising sak thongnaba khusa hamdoknaba yauna school lamadi anganwadi center sing da leiriba toilet sing desing pinaba mantraloina kanba thabak lokhatli jal jeevan mission asi pradhanmantri narendra modi na english ngani 18 gi august 15 da laukthokibani masigi maruiba pandamdi english ngani kunmari phawbada lebak asigi khungangi miyamda thaknaba phaba ising phanghanbani akashwani imphal dagi pauta biri लेबाग सिदा सही 15 दगी न 19 फावगी मनुंगदा लेबा अंगांगसिंगदा कोविड-19 की वैक्सीन कामनबगी दमक कोविन पोर्टल दा रजिस्टर तौबंग असिदगी हौरे हक्सेल मंत्रालयना हाई कोविन दा रजिस्टर तौबगी खुदोंगचाबा लेतबसिंगना मनाक नकपदा लेबा रजिस्ट्रेशन तौफमसिंगदा मसा लाकलागा रजिस्टर तौबा यागनी प्रधानमंत्री नरेंद्र मोदी न थासिगी 15 दा लेबाग सिदा पीखिबा महाकी वारोलदा सही मतांग असिगी अंगांगसिंग हिदा कापगी थबक जनवरी 3 दगी हौगनी हाइना लाउथोखिबनी लेबाग असिगी सही 15 दगी न 19 फावबगी अंगांग लेबा इमुंगसिंगना मखोइगी अंगांगसिंग कोविड वैक्सीन कामनबगी रजिस्टर तौबिनबा केंद्र की हक्सेल अमसुंग याइफयुंबाल मंत्री मनसुख मंदाबियाना अपील तौरी मरग असिदा लेबाग सिनबा थुंगना चथरिबा कोविड-19 की वैक्सीनेशन ड्राइव असिदा हौजिक फावबदा वैक्सीन असिगी डोज कोटी 195 की मथक्ता कापा ngamkhre मसिगी मनुंगदा वैक्सीन डोज कोटी 43 लाख 93 ना अहानबा डोज अदुगा कोटी 30 लाख 93 अनिसुबा डोज गिनी
ngarang khaktada vaccine asigi dose lak 52 hena kapkhi amaromda covid-19 test tawbagi thabak sing yangsinduna molecular testing capacity mapung phana siznanaba kendrana rajya amasung union territory singda khanghankhre hauzik phawbada lebak sida molecular testing laboratory lising hum cha matra taret leire masina nongmada sample lak kun hena test tawba ngamle haksel secretary Rajesh Bhushan amasung ICMR gi director general Dr Balram Bhargavna Rajya sing amasung union territory singi chief secretary singda laboratory asigi khuthangda test tawbagi masing hengger hanaba sithi iduna khanghankhre Sarkar na hairi leibak sida hauzik phawbada COVID-19 gi anoba variant Omicron gi case 1938 thengnare masigi manungda miyoi 139 laina sidagi naba phakre leibak ki konung Delhi da Omicron gi anoba case thengnari ngai serakta COVID-19 gi anoba case su hengelakpa leptri ngarang khaktada sahara duda COVID ki anoba case 1933 thengnakhi ngarang miyoi 138 naba phaduna discharge tawkhi ngarang gi oina COVID-19 na maram oiduna miyoi mata sikhibagi paw leite hauzik Delhi da active case 3,000 hena leiri hauzik phawbada laina asidagi ngakthoknabagi dama COVID-19 gi vaccine dose ko ti 2,62 hena kapkhre Maharashtra da COVID-19 gi anoba variant Omicron gi case leptana hengalakli basigi yanglaga masidagi sectionaba rajya gi haksel bibangna khanghalli adumainamak miyamna ka hena mipaiba tawbiganu hairi miyamna su laichat asidagi ngakthoknabagi damak yariba makai vaccine kapdriba sing vaccine kapthoknaba amasung marks ningthina umnaba haksel bibangna appeal tawri haksel bibhag ki pauna hai rajya du da COVID-19 gi anoba case hauzik hengalakli basang asida parabadi tha sigi ahum suba sayol phawbada COVID-19 gi active case lak ani gi mathakta leiraba yai ngarang khaktada laichat asigi anoba case 5,919 hengalakhi Telangana da hokiba pungkun mari da COVID ki anoba case 338 thengnakhi rajya du da COVID nabagi sang hokiba numit kharani dagi leptana hengalakli ngarang khaktada COVID na maram oiduna miyoi ani sekhi masi tharaga hauzik phawbada rajya du da sekhiba migi masing 3,000 sure Marak asida rajya du da Omicron gi case 38 thengnare masigi manungda 19 amadi layanglaba matungda phagalaktuna discharge tawkhre Maharashtra gi Miraj Government Medical College da medical tamliba mahiroi marphuni thoi COVID-19 positive oire hairi phibam asi haksina lawbaga loinana rajya gi shiksha mantri Amit Deshmukh na college adu da COVID-19 na hoji oihalakliba phibam dugi sabsaba report pikhalaknaba college adu gi dinda khanghankhre Medical College adu da mahitambi ba yauna atai thabak thorom sing paikhatpada sarkar na piba COVID-19 gi sana kanglon ingthina ngaknaba amasung akanba section thorang lokhatnaba mari leinaba singda shiksha mantri na khanghankhre Medical College adu gi thabak thorom sing phibam aduna maram oiduna lebhandanaba su mantri na khanghalli English ngani kunmathoi da asam gi sing isau da sokhan khraba sing da kheti puron pinabagi damak kendra sarkar na lupa koti 50 lakh 52 kai thokle Assam yauna tai rajya singda isau amasung landslide na sokhan khiba singda kheti puron pinabagi damak kendra sarkar na lupa koti 3,062 lakh kunmathoi kai thokle senpham asigi manungda Assam gi su yauri senpham asi National Disaster Response Fund dagi kai thokpani kendra gi griha mantri Amit Shah na luchingba mihut kangbu amana kupna yengsilaba matungda rajya tarukta senpham asi pinanaba kai thokhibani rajya sing adugi manungda Gujarat amasung Nongchu Bengal yauri Jammu Kashmir gi Katra manakta laiba Mata Vaishno Devi Bhavanda ngasi ayuk lai khurumba lakpa miyam nesinabada mi 12 sire 12 na sokle Jammu Kashmir gi DGP Dilbag Singh na hai thaudok adu ngasi ayuk pung 2 minute 45 adwaida thokhibani asokpa sing adu manak nakpa hospital singda layengli aroibada maroiba paw amuk hana anoba sahi ingni seni kuni thoi ngasidagi haure sahi asibu miyam na harauta yamna oknari Manipuri yauna rajya manga gi Vidhan Sabha mikhal hana lepkiba matamda adumak pangthokani hairi Manipur da ngasi COVID ki anoba case 18 thengnakhi miyoi amata sikhibagi paw leite Pradhan Mantri Kisan Samman Nidhi scheme gi makhada lawmi singi account ta 10 suba installment ki senpham sing hapsin khre amasung sahi 15 dagi 19 phawbugi angangsingda COVID ki vaccine kapnabagi damak Cowin portal da register tawba ngasidagi haure paw loijare